आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी अहानबदा मरोइबा पाउ मुख्यमंत्री नोंथोंबम बिरेन सिंह हाइरी लम्फेल पाट सेंगोटपगी थबक खोंजेल यांगना चंगसिलक्पगा लोइनना पाट असी महौसागुम इमाई चोना लेबा पाट ओइरगनी लोकसभा अमसुंग राज्यसभा अनिमंगना पास तौखरबा क्रिमिनल लॉ अमेंडमेंट बिल अहुम राष्ट्रपति द्रौपदी मुर्मुना अयाबा पीखरे अमसुंग रशियागी नुमित मंगानी खोंचता मपाल थौर मंत्री डॉक्टर एस जयशंकर मॉस्कोदा थुंखरे मुख्यमंत्री नोंथोंबम बिरेन सिंह हाइरी लम्फेल पाट सेमगटपगी थबक खोंजेल यांगना चंगसिलक्पगा लोइनना पाट असी महौसागुम इमाई सोना लेबा पाट ओइरगनी सोशल मीडिया दा थागतपा वारोलदा मुख्यमंत्री ना हाई लम्फेल पाट सेमगटपना इम्फाल शहरदा इसिंग इसाउ थोकपदगी ngakthokpa ngamhanbada natana miyamna sijananaba ising pibadasu achauba mateng oiragani Sri Biren hai mafam asida eco tourism semgatuna lam koiba singi pungning singchinapam su oiragani लम्फेल पाट सेंगटपगी थबक असी हौखिबा अक्टोबर थादा मुख्यमंत्री ना हौदोखिबनी न्यू डेवलपमेंट बैंक तगी लुपा कोटी 750 सेंथंग मखादा पाइखलिबा प्रोजेक्ट असी चही मरी की मनुंगदा लोइसिनबा पांडम थमले Security Force की अपुनब कांगबुना राज्य की तोंगान जिला सिंगनब मफम सिंगदा थीहुंबगी थबक लेप्टना चथरी Manipur Police nangarang thokpa serol amada hai Imphal East Kangpokpi amasung Thobal Jila gi tongan mapam singda thi humbagi thabak chathaki maduda Kangpokpi Jila gi New Kaithel Manbi Police Station gi manung chanba Aigejang Khuldagi Countrymat Pampi gan nama phangba ngamki amaromda National Highway sing Imphal Dimapur lambi amasung Imphal Jirbam lambi da tangai phadana changdaba yadaba polam sing puba malgari sangwa kunmari ningthi nangak senduna Imphal yawrakre National Highway ani asi kudong thiba yaba mapam singda Security Force ki kangbuna section nangak senduna yangsili haina su serola duna makhatari Bisnupur Jila gi manung sanba kwakta ward number 8 ta heroin powder ni singnaba polam singyawba sapon cap kun puramba miyoyama Security Force na phare Manipur Police ki pauna hai kwakta ward number 8 tagi Gothal Road tabagi lambida Security Force na diesel auto thauduna lakpa miyoy amadagi gram sani yankhai taret lomgi oigadaba heroin powder ni singnaba polam yawba sapon cap kun na du phaba ngamkhibani Thogdokadu makata na tijinaba kesa masu lokale hairi tabiriba pawasi Akashvani Imphal dagini Lok Sabha amasung Rajya Sabha animangna pass taukraba Criminal Law Amendment Bill ahum Rashtrapati Draupadi Murmuna ayaba pikre nauna ayaba pikraba Criminal Bill ahum adudi Bharatiya Nyay Second Sanhita lisingani kulhumdoi Bharatiya Nagarik Suraksha Second Sanhita lisingani kulhumdoi amasung Bharatiya Sakshiya Second Bill lisingani kulhumdoi asini Bill ahum asina British palingai matamdagi chanarakpa criminal law sing Indian Penal Code lising machanipan humfu Criminal Procedure Code lising machamapal humbudra humdoi amasung Indian Evidence Act lising machanipan humbudra nithoigi maut silagani Russia की नुमित मंगानी की खोंगचता मपाल थौर मंत्री डॉक्टर एस जयशंकर मॉस्को थुंखरे मा की खोंगचता सिदा मंत्री ना रशिया की उप प्रधानमंत्री अमसुंग उद्योग अमदी ललोल इटिक मंत्री डेनिस मांटुरोव का सेल थुंगी ओइबो वाफम कया की मतंग द वाखनगनी डॉक्टर जयशंकर ना रशिया की महाक की फम मानबा सर्गे लाव्राक कसु मालेम की अमदी लेबाक अनि ओइबो वाफम कया की मतंग द वाखनगनी Mapal Thora Mantraloy na hai Mantri ki khongchat asida laibak ani gi miyamna amaga tona tinaba hengat hanaba amadi Sanskriti ki mari hena chechel hanaba gi lamdasu mityang changani Pradhan Mantri Narendra Modi na hairi mahaki mafamdadi lairaba miyoy sing Naharol Singh Nupi Singh amasung Laumi Isil Inaw Singh asi laibak asigi khwaidigi sauraba kanglup marini Indor da ngarang pangthokkiba sinmi singgi phangpham thokpa sinmi singda sinabagi thoramda virtual oina wangangbada Pradhan Mantri na hai lairaba miyamgi yaifanaba amadi duhat piraba kudong chaba phangdraba miyoy singbu ijat leina hinganaba honaba haibasi maki sarkar gi mangjil thana paikhet kadaba thabak singni thoramdu Sri Modi na Indor gi hukum chan mil gi sinmi singgi sahi kuntrarom pitok tana lerak laba senpam sing Mukhyamantri
Dr. Mohan Yadav ki khutangda chek oina yanthokhi Sri Modi na lupa koti sahum nipan changna ekar chani kulda saba solar power plant amasu virtual oina sangaki masina Raja Sarkar ki thagi oina lupa koti marigi electric bin kanbang amlagani hairi Madhya Pradesh ki Dr. Mohan Yadav Sarkar ki Mantri Mandal ngarang anauba mantri kunipan hapchinduna sauthokre Rajyapal Mangubhai Patel na Mantri Kunipal adubu thabak paiba amadi aron bangak pagi wasak lauki Mantri Singadugi manungda Independent Charge Pugadaba Rajya Mantri Taruk amasung Rajya Mantri Mari yauri Cabinet Mantri oina wasak lauki basingi manungda Kailas Bijay Bhargia amasung Prahad Singh Patel yauri Kendra ki Haksal Mantri Dr. Mansukh Manvia nangarang MedTech Innovators singda henra sakti pibuga loinana ana layang ki lamda hena khumang chawsil hannabagi pandamda MedTech Mitra hodokre mangna hai masina laibak asagi MedTech industry da chauna awanba poraklagani amasung MedTech ki kusukulai amadi ana layang ki thabakta hena phagal halagani Dr. Manvia na hai ana layang ki kusukulai hena phagal hanba haibasi laibak asagi haksel lamda Pibam Pagat Hanbani, Magna Hai, listening ni putaret Paubada, Haxel Lam de Sound, a one Paporak Nabagi Pandamda, Bharatna, Akan Bamidang Changli. Pradhan Mantri Narendra Modi na Haidi, a Pabalingak Sasan Haibasi, Sakti Painaba, Hotnabadagi, Miamgi Yaipanaba Tabak Taubaromdana Hena, Midyang Changba Adubani. New Delhi Dangarang, Pandit Madan Mohan Malviana, Tauramba Tabak Singi Maramda Iba, Lairiki Ahanba series Putok Laduna, Sri Modi na Hai, Mahaki Sarkarna Madan Mohan Malviya Hanagi Pradhan Mantri Atal Bihari Vajpayee Amadi Ningtam Lanmi Khudingbang na Mangjaran Bamanglan Amadi Wakalon Singadu Thabak ta onthok na bahon nabada akan bami yang changli amasung aphabalengak sasan lai na bahon ari aphabalengak sasan haibasi pungning wakalda amakpa leitaba asetpa phirep kaloinana thausil thaurang sing semduna mipum khudingmaki phangpham thokpa singadu mapung phana phanghanba adubuni Med Department da Hari Lakliba Numit Karani Asida Awang Bharata Leisil Kungna Tharabayai Aduga Kha Bharatana Mayai Oirapasang da Nong Shurabayai Zero Laduna Hai Lakliba Numit Hubni Asida Punjab Haryana Chandigarh Delhi Amasung Uttar Pradesh da Leisil Kungna Tharabayai Aduga Rajasthan Amasung Awang Thangba Madhya Pradesh tana Lakliba Numit Nini Asida Leisil Kungna Tharabayai Med Department ki Zero Laduna Makata na Hai Lakliba Numit Mangani Asida Kerala, Tamil Nadu, Puducherry, Amasung Lakshadweep ki mafam kayada mayai oirapachangda nong churabayai. Pradhan Mantri Janjati Adivasi Nyay Maha Abhiyan ki saruk ama oina Tribal Affairs Mantraloina Information, Education, Amasung Communication Campaign ama ngarangdagi haukre. Tribal singna namna khundaba mafam singda sarkar gi scheme sing ningthina khangan nabagi pandamda campaign asi pangthokpani masina laibak asigi jila chani gi tribal na khundaba mafam PVTG lising kunithoi konsin gani campaign asigi manungda Aadhaar card community certificate amasung Janadhan account na chingbasu hanghan gani Bharat Lanmi ki Makok General Manoj Pandey na Rajouri amasung Poonch sector da terrorist na attack tawrakhiba matungda mafam adugi security ki phibam haktheng nani yangchinkre Rajouri amasung Poonch sector da mamangi sayol da Lanmi gari anida terrorist na attack tawrakhibani General Manoj Pandey na mafam aduda Lanmi ki Makok thongba miyoi singa unaduna haujik chathariba counter terrorist operation amasung mafam adugi security ki Pangal hena kankhat hanbagi wafam gi matang dasu khanaki aroibada maroiba pau amukhana Mukhyamantri Nongthombam Biren Singh na hairi Lamphel Pat semgotpagi thabak khongjel yang na changchilakpaga loinana pat asi mahausagum imai chonna leiba pat oiragani Lok Sabha amasung Rajya Sabha animangna pass tawkhraba Criminal Law Amendment Bill ahum Rashtrapati Draupadi Murmu na ayaba pikhre amasung Russia gi numit mangani gi khongchatta mapal thoram mantri Dr. S Joysankar Moscow da thungkhre pau loijare